Online Manipuri Numidangi Pau Miing Tabira Pumna Puthoi Laishramna Krumjari Ahanbada Maroiba Pau Anglo Kuki War Anniversary ga Mari Lenana Morehda Total Sadam Thokre Manipuri Puwari da Twgadaba Anglo Kuki War bu Aseng Bathoki Bagum Kuki Singna Anglo Kuki War Anniversary Pangthok Nabasem Sabaga Loinana Thoram Asiga Mari Lenana Hayeng Border Town More Kuki Singna Total Sadam Thokre Hill Tribal Council Morena Miam the Kanganba Warol Amagi Matung Inna Hayeng October Chaicha Tarataret Asi Chamaga Taret Suba Anglo Kuki Warganing Sing Thoram Thokle Thoram Asiga Mari Lenana Morehda Lairiba School College Dukan Yauna Lalon Itiki Thabak Thoram Singlep Nabasat Down Law Thokle Hill Tribal Council Moregi Warebasi More Miam Sogot Pinabasu Apil Tauki Kuki Singna Wakalna Samjin Sajinba Waribu Achumba Ohena Bahotna Duna More Town da Anglo Kuki War Anniversary Thoram Pangthok na Bahotna Riba Asida Lengang na Kanba Mieng Changhan Ningbagi Apamba Maike Kayadagi Apamba Fongdog Naragli Loinana Kuki Singna Towning Bada Tauribasi Low Lake Tabalamdam Ama Oirabra Hainasu Maike Kayadagi Fongdog Naragli Kakching Kaithel da Laiba Yuko Bank Lut Taukre Kakching District ki Kakching Kaithel Makta da Laiba Yuko Bank Sakhang da Bakulai Pai Basing na ngasi Nungthil Pobopta Lut Taukre Pau Chesina Fangba Pau gi Matung Innadi Gari da Lakpa Sakhang da Bakulai Pai ba Miyoi Sing na ngasi Nungthil Pung Ahum Rom Tabada Kakching Kaithel da Laiba Yuko Bank ki branch ta changlak tuna Nongmai Chindol da Lut Taukhibani hairi Adum oinamak bank lut taukhibadu da branch adu da thamba sel kaya yamna laukhibage haiba hujikmaki oina chapchana khangba ngamdri thaudodogi pau hek phangbaga Kakching district police ki additional SP operation na luchingba police team ama laktuna yengsinbagi thabak chathakre hujik khawagi oina di thaudo asigi makha taba akupa pau phangba ngamdri editorial column okangla pau dagi lakhocharake central government na Thenglabasu Thengn Meitei Naga Kuki ahum wari saba horakpa India government gi Ministry of Home Affairs na Manipur thokliba chahi amaga tha taret mapung farba irang asigi matangda Naga Kuki amasung Meitei gi MLA sing kauduna Delhi da Kun Subarniyam Bharati Margata da leiba Ministerial Hall da furup ahum gi miyoi singa wari sanakiba adu tangdu leitaba purakna bagi ahan ba khongthang lawrakhibani Thaurang ase afaba khongthang ni lawi adubu wari sanakiba asina karamba makhalgi maheyanba thaurang lokhalakadage haibadudi kana amatana khangba ngamdri Furup ahumgi MLA Minister singi Maikai dagi kari wafam sing fongdok ngakibage amadi Union Home Minister gi Maikai dagi kari waref laurakadage haibadusu khangbang amdabagi mathakta irang asigi waroisin karamba matamda purakadage haibasu tambang amdaba fibam dalairi tha tara taret mapung fazilaglaba irang asigi waroisin puraknaba hotnaba haibasi araiba oiroi karigumba India government na irang asi horakpa matamda yamna laina waroisin purakpa yaramba adugi ona taina bada landaragliba illegal immigrant migrant chin kuki jo narco terrorist singda minung sigi mityeng da lisang thaduna thamlakhibadagi aruba fibam gi tangkak ama yorakhibani adubu India government gi Maikai dagi pukchel tingna irang asigi waroisin purake hairabadi hojiksu atenba matamgi manungda purakpa yai leiba asida logi wangmada ngamkhai lana changsillaktuna khunda leita sillaga Yelhaumi Sariba illegal migrant chin Kuki Jo Singh leba asigi mafam amatada permanent settlement piroi Nakoina sana khangna leba asi thadoktuna chatkigadabani haibu wafam khanghan batarabadi mireibang macha lamhen tuhenba singa lamdam asi thadoktuna chatkigani karigumba masa masana khangna chataba tarabadi makhoibu faraga maramdamda thindokhibatam thoktai India government na thaurang asi lokhatpagi mahut karigidamak makhoibu yoktuna thamlibagi maram karigino haibasini Leiba asida changlakhiba mitop sing masak khangdoktuna maramdamda halankibana Thaurang oina NRC chatna hanba amadi masing yamba kanglukki miyoi singna apikpa furup singda changsilakpa amadi khunda laita silakpa sing thingduna yellow mising kanabagi damak akhanaba Northeast state kharada inner line permit system chatna hali India gi awang nongpok state singi manungda apikpa state ama oiriba Manipur gi yellow misingdagi mitop singna masing henduna Meitei singi kangkhul malengi leimaidagi mutkhiba yabagi akiba leraktuna Yellow missing na makoi ki kangkul mutkidana ba lengakta ILP chatna halu haibigi demand chahi kaya tawrakhibani miyam gi kholaw amadi wakatabi duna Narendra Modi na luchingba lengak na Manipur da ILP chatna hankibani masigi damak central government pu Manipur gi miyam na thagatnakhi amarom da amuksu lenga asina state asida NRC chatna hanaba thaurang lokhalakpa amadi mitop changlakpa thingnaba Myanmar amadi India Manipur gi ngamkhai gi sambal Khabagi thaurang lokhatuna khumang chauksina sambal khabagi thabak chathabaga iroinana free movement regime FMR chana hanba hokre India government na lokhaliba thaurang sing asigi saruk
ama oina illegal immigrant chin kuki terrorist singi mathakta logi oiba action lokhatpa ngamdriba karigino haibasini terrorist sing asina lamdam asida khunda laita sinbagi mathakta makoina lamdam sigi yelhomi sanaba puwari amadi nat ki chanabi fawba semdok sadokpagi thabak singsu chathari masidagi hendoktuna lamgi mapu oina ba afaba makhalgi langi khusu khulai sijinnaduna yelhomi meitai singi damakta Landaduna genocide chatharakliba fawbada India government lila yingbagum leiba langi maichang nanglaba miyangi awateng tha kholbu isaigumna tha tara tareta dun leklaba matung Kuki Naga amasung Meitei furup ahomgi MLA minister singa wari sanaduna wakhai role ama puraknaba thorang lokhalakibasi Thenglabasu Thengn thaganingai oi adubu central government na Manipur gi apunba saktam amadi administration da akaiba pigadaba while chatharak pathoklabadi hena tamthiba choba irang thonglaktuna India gi apunba saktam da Mai ama lakpa yabagi chingnaba laibana asigumba laibak thiba thokdok thokhandanaba thorang lokhatpa mathau tai Manipur gi miyamna chumba while chatharakani haibagi thajaba thamlibasi manghandanaba central government na honafam thoi